logi wang model lam dama sida koi changsilak kiba koi illegal immigrants sing zening thina khandukla matungda koi ki census pangthoktuna koi achumba census cha yumfam oina delimitation gi thabak paikhat kadabani haiba koi gi mitai tribe union manipur mmtu na fongdurali masi cso lukta amali lukoi mamang fongdokiba loina mak leikrabani oza masing han koi gi respected shem na panbirapagi wafam duga kitang koi gi taliba demand se kitang tayon na bra haibagi wafam neuza sai tang kamai thamini oza Honorable Chief Minister na haibedo mana haibedo kesu land de ko ada land de usi de kamai tawge da akoi na khang da bse mi asengba khandok pa haibse akoi na kana gumba community am ta da challenge taw na te akoi gi census se 1971 gi delimitation si taw gra matung da akoi gi census si 81 91 2001 da thiba census se 81 91 2001 ji da ne akoi gi towan ba jaga da ngasi demand tawriba greater autonomy gi demand tawriba fruit singina mapandagi mi koksalakpa natraga fake oiba leitaba mi kok hapsalakpagi issue se yam chauna leyeba pali belengak sine masi khangba ma sangeba maruina senapati district tadi masi gi pochi court case fau tawna dana madugi 64% population surge le mado 24% da handa laga RGI na cancel tawraba 64% du bauda amuka revoke tawraga 64% thamgrib neba senapati district whole district sida total population jina cham oi bakanda Aadhaar biometric to kanda 40 gatang tholei neba siumba condition je saikota ferzol da chochanpur da su leigedori neba aduna akoi gi manipur sida hill area committee si elect tawro matungda hill area committee gi leiba officer sing SDO sing DC sing na land and resource department na traga revenue department na ayaba piramdana maming thokiba village mayam leyeba haiba village sing si ngasai BLO sing na paiba document sing duga 1951 da leramba master directory se sigi matung da thopo order sing se matching tongna bam changeba sigi pochi tongna ba yani census delay tawji aibe maram ji kaino ai kanda Jammu Kashmir ji census anira kumba delay tawgi irang leibadagi ko adagi Assam gi jo census delay tawi irang leibadagi Manipur da assembly manung da virtually webinar dongna lengak semiba lengak si pairiba MLA si webinar dongna chalairaba akoi gi oza amna class lo dongna miyam gi khana banai na bodu masa present oidana visually thola ba sigi matam jida Manipur da peace lai rena kari dobugi karamba makhan gi peace lai dana census taw deno hai bone da litan gi ji condition jida yagadra chochanpur da changa ga tawba yagadra BLO sing na tawga mai thowa putan thagalak bodo adu loba yabra hai pot ne belai ji sigi matak ta su Manipur da was freeze tawgraba 2025 ki December bauda freeze tawgraba village amadi mai magi toan ba subdivision sing da Manipur High Court na traga kanoda judicial magistrate sing da lam gi oiba ye chayena bagi case mayam leyeba ado sigi chayena bagi lam gi case rectify tawdana ngan gi honorable chief minister na haibiriba SIR tawbal ore kanda miko kano yumkok thiba hogdam ne habise yum thiba already census awrabani census tadi hemlet phau yaung thigalak to ni mai leitaba mi ani taramasu adu su yaung thigalak to ni nang garai dei lakpano nangi khunna semna kai deno noi semi kya ta en thigalak to ne ba hai boje hogi ta de yum thiba already census awrabani ba adu matakta special intensive revision habise masidi yamna tenba census tawdring gi administrative oiba thabak ama gaktani madu da voter card kana somna chongchalei double chatpa kanano legidabna kanano ai do lokthok pa tane ba mana tawdoi se do Bengal dabu Trinamool Congress ka BJP ga yana dabadagi ngasai gi kanona moi gi BLO singna SIR to matamda citizenship tisarakwa ni SIR na citizenship thibagi kano magi pambai do kesu leite NRC update tawbaga SIR tawbaga yam khenei NRC update tawba hai bisidi chahi 35 gi makha da leba yawrba mi sing do moi loina ma calculate tawga magi family tree do automatically khangak toini SIR hai jina chahi 35 gi mathak ta leba voter paiba mi sing do magi lepham ti ba tane adugo magi mafam do aseng da halan gi ba tane ba aduna ngasi kaigumba SIR to matamda ngasi chahi 35 suraba mi si kaktane 35 mathak ta leba mi du kaktane phangdoi je NRC update to matamda di original citizen sing dugi restar ama sembai wane ba aduna masigi pochi lengak ta khanganingi aduga toan ba organization sing na toan miyeng da changjal ko tar ga su census tawdra kano NRC tawdra census tawroye na mayam punna lepmina base masi mede yam phayena sumai lawjage